मैं पुनः खुलूंजरी नसी से खमोदन का प्रजलाना रतन थियामगी लेकिन ओजा से वारी की मतंगा जितन हाई वाले से असीमती ओथोकन है बथाजदी मरमदी कॉलेज की हलबदा नरम पाउसे फंगी है था नुमिनी की अमांग का प्रजलाना पूरी है रतन थियामगी का नाम के मत लेकिन बगी और अपने रूपा ओथोकन है ना समाज अदुगा नसी एना लापदा इपोना खरेजे बता सुचाम फजना सुचाम चिंगेना सुचाम चावबा फजबा फंक्शन अमा ओरंगनी असुगुबा अवा खुंदुपगी ओबा थोरम अमा ओरंगनी हाइबसिकी थाजरुदी सिदा लागा मुखेना रतन थियामगी मगुन असे तुको लबदा मसिदा कयाम जामना मगुन लेना लेबगी हाइबसे मसिदा सिदा लागा ज्ञान ताबना मी हाइजनिंगे अदुगा ngarang khakta pause thongbadina aisu adujam ratan thiamgi pusi wari ki maramda collect tawba ngamjade aduga hana su khanghodabana maram oduna napigani adubu masi ayukta aina tumhogolaga ratan thiamgi condolence sakadoribani aihak su hajikta mani maramda aina khangzaba kharatang mayamgi mangda share tawjani haina khangzaba kharado adam khudna thukcharaga wakhangi oiba लेनागी मसबे बखरा लेम की मामला नाथुचगे लेना असोयना याव बसुना पीगनी खली दास्तरी दिंबी रोजा सिंगु एरा बलजर करगा रतन थियाम थिएटर की लमदा मानेम की संगारबा आइकन अमनी अदुबु महा थिएटर की लमदा संगत्रिने साहित्य की लमदा ngana संगखरबनी इन लिसिंग मचापन गा निपुगा निपान जनवरी की तांकुल नबदी तपोपनी महाना लेगिदबना इंग्लिसिंग अनि कुलमंगा हंदकी जुलाई की तांकुल हुंदो लंफेर पात मुफाना लेगिदबनी है रतन थियाम से एहंगा साहित्य की लमदा अमदी थिएटर की लमदा खंगजुनी ममांगा असम यूनिवर्सिटी दा इन मास्टर तवो मतमदा अइना एमए तमिंगे मतमदा अइखोइगे ओजासिंगना थिएटर की सब्जेक्ट ताकीबो मतमदा हरमोंगी ओजा डॉक्टर रासमणी हौजिना एचओडी ओना ले महाका अइखोइगे रतन थियाम कनानो हाइबसि इहान हाना सखमनकी महाकी फोटो चाउना थेनी अदु अइखोइगे तमने रतन थियाम से अइखोइगे ओइनदी महासे लाइनी हाइबा मीना उबा लाइनी हाइ थिएटर की लमदा महासे नबदी तपोपनिया ने मतमदुदा ओजाने खोइगे लिपिकी कमायना मासे पेंटर मोइना याम पांजबा महासे लाये को याम पांजबा मियोरे बनी हाइना ओजाने खोइगे लिपिकी अदुगा महाना साहित्य कयाम जामना खुद थारमगे हाइबसे असिदि ए खंगको पुइपि माना थिएटर दा ममिंग लेना फवरपा अमदि थिएटर दा मंगान लेना लेबसे मसी हाना खंगखिबा साहित्य दा महाना मसक खंग महाना अदुकी मतिक सैलिंग दा खुद थारमी हाइबसे अगर रिसर्च तौर मतमदा महासे मपुतरागी मतमनी कविसी मिरोलदा मतमदो ईगी नोंजु हाइको मकोइसे मपुतरागी मतमगी मिरोल सिंसे मकोइगा लोइना महासु सेये मकोइगी वखलोन इथोरखिबनी हाइबसे अइहाना खंजबा ngam रिसर्च तौर मतमदा अदुगा महाना इन कुमजाली सिंगमगा चामपनगा बुदरुकी मतमदा फोंगबो हौकिबा लसानी हाइबा चेपोंग असिदा अचुवा थौजाम लोरखिबा मिसकमनी चेपोंग असी सोनी मनिहार हाइबसे होजी कनाडा दा लई महासे अफावबा लमकोइ वारी इबन पाम राइटर अमन सोनी मनिहार दा सुताम मुशिना दा लोइना किबा बियोयमनि रतन थियाम सोनी रतन थियाम राजकुमार विदुर मतपुं ओइबा थौगाम लोगुना थाखाइगी ओइना राजकुमार विदुर सिदि बांग्लादेश की मपुं ओइना थौगाम लोगुना थाखाइगी ओइना पुथोकलंबा जर्नल पीरियोडिकल जर्नल अमने जिकी लासानी हाइबसे रुद्र कौमी ओइमसु यावे सोनीना चेपोंग सिगी एडिटर ओरम सोनी से मुझे कनाडा दा लेखरबनी सिटीजन ओइदना सोनी की मतुंग दा रतन थियाम दा अमर एडिटर ओइखी है मतमदुदा ममिंग रतन थियाम हाइना कोगी मुक्तम हासे रतन कुमार हाइना कौन खंगरमी लसानी दा हिंदी उर्दू न चिंबगी फसबा सैलिंग सिंग मेतेलोंदा अर्थ हंदोकना हापी रतन थियाम सु साहित्य की लमदा मखों शुंदखिबदी द कल्चरल फोरम मणिपुर हाइना लेबा क्वाइदगी लीरबा मणिपुर की ऑर्गेनाइजेशन अमनी साहित्य की अमनी ट्रेडिशन एंड कल्चर की सु मसिना मफुरगा पोंबा रितु हाइबा पाउजे से मसिसिगा इहान हाना महाकी जॉइंट एडिटर ओना महासे थौपुरम
ꯁꯩꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯅꯣꯕꯦꯜꯅꯆꯤꯡꯕ ꯐꯣꯡꯗꯨꯅ ꯁꯥꯍꯤꯇ꯭ꯌꯗ ꯃꯍꯥꯛꯀꯤ ꯈꯣꯡꯐꯝ ꯁꯦꯝꯕꯁꯦ ꯍꯧꯔꯛꯈꯤꯕꯅꯦ ꯃꯍꯥꯛꯀꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯇꯟ ꯈꯤꯌꯥꯡ ꯁꯥꯍꯤꯇ꯭ꯌꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯊꯤꯌꯦꯇꯔꯗ ꯆꯪꯈꯤ ꯑꯃꯗꯤ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯅ ꯇꯣꯝꯊꯤꯟ ꯉꯥꯟꯅ ꯁꯛꯀꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯈꯤꯗ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯤꯌꯦꯇꯔꯒꯤ ꯑꯇꯤꯌꯥꯗ ꯔꯇꯟ ꯈꯤꯌꯥꯡꯒꯤ ꯃꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤꯕꯨ ꯃꯁꯛ ꯇꯥꯛꯈꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯧꯕ ꯇꯥꯡꯀꯛꯇ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯅ ꯆꯪꯈꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨꯗꯤ ꯀꯔꯝꯅ ꯃꯤꯔꯥꯏꯔꯨꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯅ ꯏꯈꯤꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯑꯗꯨꯅꯆꯤꯡꯕ ꯑꯗꯣ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯤꯍꯨꯠꯇ ꯍꯟꯖꯤꯜꯂꯛꯈꯤ ꯍꯥꯏꯕ ꯏꯪ ꯀꯨꯝꯖꯥ 1980ꯒꯤ ꯗꯤꯁꯦꯝꯕꯔ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯒꯤ ꯈꯣꯝꯖꯤꯟꯕ ꯂꯥꯏꯔꯤꯛ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯂꯛꯇ ꯆꯤꯒꯣꯡ ꯂꯩ ꯍꯥꯏꯕꯁꯤ ꯃꯥ ꯐꯣꯡꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯦꯄ꯭ꯔꯤꯜꯒꯤ ꯏꯪ 2001 ꯑꯦꯄ꯭ꯔꯤꯜꯗ ꯃꯍꯥꯛ ꯐꯣꯡꯉꯦ ꯃꯊꯪꯗ ꯇꯂꯥ ꯄꯥꯃꯦꯜ ꯅꯍꯥꯛꯁꯨ ꯖꯅꯋꯥꯔꯤ 2009 ꯖꯅꯋꯥꯔꯤꯗ ꯃꯍꯥꯛ ꯐꯣꯡꯉꯦ ꯃꯥꯡꯈ꯭ꯔꯕ ꯁꯣꯍꯣꯔꯒꯤ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤ ꯏꯪ 2013ꯗ ꯃꯍꯥꯛ ꯐꯣꯡꯉꯤ ꯇꯥꯕꯤꯗ꯭ꯔꯕ ꯇꯦꯡꯊꯥꯈꯣꯜ ꯖꯨꯟꯒꯤ ꯏꯪ 2019 ꯖꯨꯟꯗ ꯐꯣꯡꯉꯤ ಶ್ರೀಮತಿ ಇಚಿ ಇಬೇಮ ꯏꯪ 2013ದ ꯐꯣꯡꯉꯤ ꯑꯃꯁꯨꯡ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ ꯏꯪ 2014ꯗ ꯐꯣꯡꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯐꯣꯡꯗꯨꯅ ꯂꯩꯔꯝꯕ ꯀꯕꯤꯇ꯭ꯌ ꯁꯛꯇꯤ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯗ ꯑꯆꯝꯕ ꯂꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯊ ꯌꯥꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯋꯥꯍꯩ ꯂꯩꯆꯟ ꯁꯦꯝꯕ ꯍꯩꯕ ꯃꯔꯩꯕꯥꯛꯄꯨ ꯆꯪ ꯌꯧꯅ ꯅꯨꯡꯁꯤꯕ ꯃꯣꯗꯔꯅꯤꯖꯝ ꯄꯣꯁ ꯃꯣꯗꯔꯅꯤꯖꯝ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟꯕꯨ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯒꯤ ꯋꯥꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯃꯨꯛꯁꯨ ꯂꯝꯗꯝꯁꯤꯒꯤ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯁꯤꯡꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯕ ꯉꯝꯕ ꯈꯨꯠꯏ ꯀꯌꯥ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡꯗ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯁꯛ ꯑꯃꯅ ꯅꯣꯁꯇꯥꯜꯖꯤꯛ ꯐꯤꯂꯤꯡꯁ ꯅꯣꯁꯇꯥꯜꯖꯤꯛ ꯁꯦꯟꯁ ꯍꯧꯈ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯈꯜ ꯃꯥꯡꯇꯨꯟꯆꯠꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯏꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯈꯨꯠꯏ ꯃꯈꯜ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯑꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯀꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯍꯥꯏꯖꯅꯤꯡꯉꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯋꯥꯏ ꯂꯨꯞꯆꯈꯤꯕ ꯃꯅꯤꯄꯨꯔꯤ ꯑꯥꯔꯠ ꯑꯦꯟड ꯑꯦꯊꯅꯤꯛ ꯀꯜꯆꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯗ ꯅꯤꯡꯊꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ ꯔꯇꯟ ꯈꯤꯌꯥꯡꯒꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯈꯨꯗꯝꯗ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪ ꯑꯄꯤꯛꯄꯇꯪ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯏꯃꯥ ꯂꯝꯗꯝ ꯇꯥꯝꯅ ꯇꯥꯝꯂꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯒꯅꯤ ꯊꯥꯞꯅ ꯊꯥꯞꯊꯣꯛꯂꯛꯂꯒ ꯅꯪꯒꯤ ꯈꯣꯝꯂꯥꯡꯒꯤ ꯂꯃꯟ ꯁꯤꯡꯉꯝꯂꯔꯣꯏ ꯈꯜꯂꯤ ꯃꯤꯒꯤ ꯃꯃꯥ ꯎꯔꯒ ꯀꯥꯏꯅꯕ ꯃꯇꯝ ꯀꯨꯏꯔꯒ ꯏꯃꯥ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯆꯤꯡꯂꯣꯟ ꯃꯥꯄꯟ ꯂꯥꯜꯂꯕꯁꯨ ꯏꯁꯣꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯍꯥꯏꯅꯤ ꯑꯩꯒꯤꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯨꯝ ꯐꯥꯎꯏ ꯏꯁꯣꯔ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯒꯤ ꯁꯦꯒꯥꯏꯔꯕ ꯄꯨꯡꯐꯤꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯂꯩꯀꯣꯜꯅꯤ ꯅꯪꯒꯤ ꯂꯥꯏꯔꯕꯤ ꯃꯅꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅꯤ ꯔꯇꯟ ꯈꯤꯌꯥꯡꯒꯤ ꯇꯂꯥ ꯄꯥꯃꯦꯜ ꯅꯍꯥꯛꯁꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯃꯥꯏ 35ꯗꯤ ꯂꯧꯊꯣꯛꯆꯔꯛꯄꯅꯤ ꯀꯌꯥꯗ ꯅꯝꯍꯤꯛꯅꯔꯤꯕ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯀꯌꯥꯗ ꯊꯣꯠꯈ꯭ꯔꯕ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯛꯇꯝꯅꯤ ꯁꯩꯔꯣꯛ ꯑꯁꯤ ꯄꯦꯜꯍꯧꯗꯦ ꯅꯤꯡꯉꯝꯍꯧꯗꯦ ꯄꯥꯝꯃꯨꯏꯀꯣ ꯅꯪꯁꯦ ꯄꯥꯝꯃꯨꯏ ꯍꯥꯏꯅ ꯏꯗꯣꯝ ꯁꯣꯟꯖꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯄꯥꯝꯕꯩꯇꯅꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯁꯛꯅꯥꯏꯔꯕ ꯀꯕꯤ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯕꯤꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯊꯣꯏꯕ ꯇꯥꯡꯂꯕ ꯃꯄꯥꯅꯤ ꯅꯍꯥꯛꯅ ꯍꯨꯜꯂꯝꯕ ꯁꯩꯔꯦꯡꯒꯤ ꯂꯩꯔꯥꯡ ꯆꯔꯥꯁꯤꯡ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯁꯛꯀꯥꯏꯔꯛꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ